Khongchat sisi lakpa matamda imaoida kari imaoigi thamoida kai phobira-kanda Khongchat si yauba lakpi haibitang thambiyu. Ngasigi Khongchat se lakpa matamda Manipur ngakoi ngakpa ngangani haibigi Manipur ngakoi ngakpa ngangani haibigi asa tawje akhoi. Ngasigi Khongchat si imahoi tiding ground dagi dum lakpirabra ya adudagi saru yabirabra natragana maraktagi nanghaudabagi marakta changba leidana adumaina lakpibra. Akhoi ngasi lakpa matamda tiding ground dagi na ngasi bawta dum lakpi. Laksarebako. Ado imase kai lamdagi no kai ming kau yam tang tham. Wangjing kairembi ko hariba lamdagi ni aigi mingna laisam surbati. Yam noji ima horomdagi mi kyamukti lakpi. Akhoi romdagi mi kunthraga mangamuk lai okto mapanmuk. Ado hujikse ima sigi ngasigi Khongchat sina akogi lising oraga haitare Manipur da hujikse chapchaba government ama laitri masida Manipur gi government ama laagadi akogi ing chikpaje hanjilakani haibagi thajabadi laibibra ngasigi Khongchat sigi kanaba oin ngasigi Khongchat asida achoba mai pakpa ma oiraga Manipur government ama laiba thamba aduga achoba akogi mai pakpa ama oiba pame habje koi thamjani. Yam noijari ma dagi akoi lam thabam dagi yaubirakura natragana adum maraktagi adum yaushanbirabra maraktagi yaujare marakta yaurebako ado ngasigi Khongchat sida yauba matamda kari phaubi yani thaboy nungaitaba mayamsu phawe adagi laman khunibagi wakhansu phawe ado mamangmangdasu Khongchat mayam yaubiramdau male haitare mayamgi oiba lebaki oiba Khongchat mayam chakre ado mayamsigi Khongchat sida ngasigi Khongchat siga thamoida phauba khennabagumbadi laibibra. Aigi Mingunita, I do catching this with dinner. Kenabado, Kenabaze Hani Yauki Baduki, I want to power to Nasi Khongchat power to go. Nasigan Hele, some the Hele, like Mayamze, some Yankanda Yamna Jimmy the Miam Mushina tap to go. I'm at the Wakanda Pulaga Mam Lapaze. Immigrants who Yamazu, Mana, Puna Laminaraga, Puna Minaraga, Mona, what is it? Amina than a photo of Jamungaya. Hujikse, Akogi, Mayama, Tonga, Mapam San, the Vending Handico, the Matam Hazalakoga. Adobo, Nasigi, Lady Bama Pukuna, Sida Kogi Nahamu in Haitarena, Akogi Yam, Akogi Kanoina, Lady using Sidazu Kai, Wahidi Tambini. Akwai wakalam jiram to hong irang sida hagat ne akwai je wakal hong da ba imari wax ko kan ngai hona si ha ba wakam de sidi thamdi namna jare do hujik laiba thoiba irang sigi matangda Manipur gi hujik proper government amsu laitabani ngasigi Khongchat asina lising or kanda kari akogi government la hanning bagi apamba laibibra natragana irang se loisanan bagi apamba laibra habni singu sigi matang kitang thamdi lahaning badi po lahaning re adubo nanti proper government nama lahaning dabra lahaning adu made pare yam no proper government nama la akanda Manipur gi laiba issue sia amtang watema ga ingna sikna laiba lamdam ama hanjilakna bo honabada ngasi dagidi mayam jigi apunba lengjena sagala kanda haitare Manipur da ingchik santi lako sanu haidana ogi mafam da thongni jere mayam puna thongni minaraga apunbo ingchik palamdam ama hanjilakna bo honabada puna mangna sorbo thongni minasi haijen tamjari ngasigi isagi minga lephanga amtang aigi mingna thoiba kawe chosambor reina laifamna hujikse kanoda relief ta laibire relief ta lai ngasigi Manipur kan Khongchat na akogi Cocomi ne silaga salisa sidai sida yaugirisa akogi hujik isagi su relief ta layo ponina mayam di lera mani pianda badi ko adubu hujikse isagi youth amu oina amadi inmate amu oina kari wafam thambini khangda kai ha do na hamu sum ta lai yo sarkar yo kai dau thu ha ro ka dau ne kaim kana basu laite marum nabi je seng haragadi tabi na balai taw famda hang bada koina korau law bu mani mane adubu kari gumba la aga ko gi Manipur hujik lengak laite haitare Manipur lengak laite ni kai gumba la aga di karam ba thang sing na hana mangjin thana paikhala ning bai tare ne akhoi yum da hanjalan ba adugumba pa me ta yam nungai jer maru ngasigi Cocomi sinbir Khongchat asina mapung oraga haitare ngasi relief ta laibirba asina mayamsu amtang Manipur gi tongan proper government nama la akanda relief ta laiba asina singsu ai gi yumda hanjan basu
ꯑꯣꯏꯔꯁꯅꯨ ꯑꯗꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏꯁꯨ ꯊꯧꯅꯤꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯊꯧꯅꯤꯡꯃꯤꯟꯅꯔꯒ ꯉꯁꯤꯗꯒꯤꯗꯤ ꯑꯐꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯅ ꯁꯤꯟꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯍꯥꯏꯗꯅ ꯉꯁꯤ ꯇꯤꯗꯤꯡ ꯒ꯭ꯔꯥꯎꯟꯗꯒꯤ ꯍꯧꯔꯒ ꯂꯥꯛꯏꯁꯦ ꯊꯧꯒ꯭ꯔꯥꯝ ꯍꯧꯕ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯏꯇꯩꯃꯣꯏꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯏꯁꯥꯒꯤ ꯃꯤꯡ ꯍꯥꯏꯇꯥꯔꯦ ꯈꯨꯟꯗ꯭ꯔꯥꯛꯄ ꯃꯋꯥꯡ ꯂꯩꯀꯥꯏ ꯏꯁꯥꯒꯤ ꯃꯤꯡ ꯅꯤꯉꯣꯝꯕꯝ ꯊꯦꯝꯕꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯦ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯇꯤꯗꯤꯡ ꯒ꯭ꯔꯥꯎꯟꯗꯒꯤ ꯁꯔꯨꯛ ꯌꯥꯕꯤꯔꯛꯑꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯔꯛꯑꯦ ꯇꯤꯗꯤꯡ ꯒ꯭ꯔꯥꯎꯟꯗꯒꯤ ꯑꯗꯨꯝ ꯂꯥꯛꯄꯤꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯦ ꯌꯥꯎꯕ ꯃꯇꯝꯗ ꯍꯥꯟꯅꯁꯨ ꯃꯃꯥꯡꯗ ꯈꯣꯡꯆꯠ ꯃꯌꯥꯝ ꯌꯥꯎꯔꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯒ ꯃꯃꯥꯡ ꯆꯠꯈꯤꯕ ꯈꯣꯡꯆꯠꯁꯤꯡꯒ ꯈꯦꯠꯅꯕ ꯊꯃꯣꯏꯗ ꯁꯨꯝ ꯐꯥꯎꯕ ꯀꯩꯀꯩ ꯏꯊꯤꯜꯒꯗꯤ ꯂꯩꯕꯤ ꯈꯦꯠꯅꯕꯗꯤ ꯂꯩꯇꯦ ꯑꯗꯨꯝ ꯌꯥꯎꯔꯛꯄꯁꯤꯗ ꯑꯗꯨꯝ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯍꯥꯟꯅꯒꯤ ꯃꯃꯥꯡꯗ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯃꯥꯏꯅ ꯍꯟꯗꯛꯀꯤꯁꯤꯁꯨ ꯁꯨꯃꯥꯏꯅ ꯆꯠꯂꯒ ꯑꯗꯨꯝ ꯂꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁ ꯂꯥꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯀꯩ ꯂꯩꯕꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯝ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯤꯗꯒꯤ ꯍꯦꯟꯕ ꯔꯦꯂꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯆꯠꯂꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯌꯥꯝꯒꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯍꯥꯏꯗꯅ ꯆꯠꯂꯤꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯂꯤ ꯃꯣꯏꯒꯤ ꯁ꯭ꯂꯣꯒꯥꯟꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯁ꯭ꯂꯣꯒꯥꯟ ꯀꯌꯥ ꯑꯃ ꯂꯥꯎꯔꯒ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯩꯇ꯭ꯔꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯩꯇꯕꯁꯦ ꯊꯥ 12 ꯁꯨꯖꯜꯂꯦ ꯍꯥꯏꯇꯥꯔꯦ ꯊꯥ 12 ꯁꯨꯖꯜꯂꯛꯄꯁꯤꯗ ꯏꯇꯩꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯐꯥꯎꯕꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯉꯥꯛ ꯂꯩꯇꯕꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯏꯁꯨ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯂꯩꯉꯥꯛ ꯑꯃ ꯊꯝꯃꯒ ꯏꯁꯨ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧꯍꯟꯅꯤꯡꯉꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯟꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯩꯃꯣꯏ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯅ ꯂꯤꯁꯤꯡ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯀꯣꯀꯣꯃꯤꯅ ꯁꯤꯜꯂꯒ ꯆꯠꯂꯤꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯍꯥꯏꯁꯤꯅ ꯁꯤꯗꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯤꯁꯤꯡ ꯑꯣꯏꯔꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯇꯪ ꯇꯥꯕ ꯃꯄꯨꯡ ꯐꯥꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯛꯑꯒ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯏꯪ ꯆꯤꯛꯄꯗ ꯍꯟꯖꯤꯜꯂꯛꯑꯒ ꯍꯥꯟꯅꯒꯨꯝ ꯏꯪ ꯆꯤꯛꯄꯗ ꯍꯟꯖꯤꯜꯂꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯝꯖꯔ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯥꯖꯕ ꯊꯝꯃ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯁꯤ ꯉꯁꯤꯒꯤ ꯀꯣꯀꯣꯃꯤꯅ ꯁꯤꯟꯕꯤꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯍꯥꯏꯗꯅ ꯉꯁꯤ ꯈꯣꯡꯆꯠ ꯑꯃ ꯁꯤꯜꯂꯦ ꯑꯗꯣ ꯈꯣꯡꯆꯠꯁꯤꯗ ꯌꯥꯎꯕ ꯂꯥꯛꯄꯤꯕ ꯏꯌꯥꯝꯕꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇꯪ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯑꯩꯈꯣꯏꯒꯤ ꯖꯣꯏꯆꯟꯗ꯭ꯔ ꯀꯧꯋꯦ ꯑꯩ ꯂꯝꯁꯪ ꯀꯝꯃꯤꯡꯗꯒꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯥꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯏꯔꯥꯡꯁꯤꯗ ꯑꯩꯈꯣꯏꯁꯨ ꯈꯥꯡ ꯂꯥꯛꯄ ꯋꯥꯔꯛꯄꯗꯒꯤ ꯉꯝꯃꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗꯣ ꯅꯪꯗꯤ ꯀꯩꯗꯧꯕ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯀꯩꯗꯧꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯂꯛꯄꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯌꯨꯝꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯨꯜꯂꯒ ꯑꯗꯨꯝ ꯂꯥꯛꯆꯕꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯑꯃꯅꯤ ꯈꯜꯂ ꯏꯌꯥꯝꯕ ꯂꯥꯛꯄꯤꯔꯤꯅꯦꯕꯀோ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯀꯣꯂꯤꯛ ꯑꯣꯏꯅ ꯂꯥꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯂꯥꯛꯄꯗ ꯌꯥꯎꯕꯤꯔꯛꯏꯔꯥ ꯑꯩꯈꯣꯏ ꯂꯥꯛꯇꯦ ꯑꯩꯈꯣꯏ ꯁꯤꯗ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯧꯅꯔꯒ ꯑꯩꯈꯣꯏꯁꯨ ꯎꯠꯂꯨꯁꯤ ꯑꯩꯈꯣꯏꯁꯨ ꯊꯧꯅꯥꯗꯣ ꯑꯩꯈꯣꯏꯁꯨ ꯁꯤꯕ ꯂꯩ ꯍꯥꯏꯕꯗꯣ ꯎꯠꯂꯨꯁꯤꯔ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯂꯣꯏꯁꯟꯅꯔꯒ ꯂꯥꯛꯄꯅꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯗ ꯏꯌꯥꯝꯕꯅ ꯌꯥꯎꯕꯤꯕ ꯍꯣꯏ ꯃꯃꯥꯡꯗꯕꯨꯗꯤ ꯃꯌꯥꯝ ꯈꯣꯡꯆꯠ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯍꯥꯏꯗꯅ ꯃꯤꯡꯊꯣꯜꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯌꯥꯎꯕ ꯃꯇꯝꯗ ꯏꯌꯥꯝꯕꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯗꯤ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝ ꯄꯨꯜꯂꯒ ꯁꯥꯟꯅꯅ ꯇꯧꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯤꯔꯛꯇꯅ ꯑꯩꯈꯣꯏꯁꯨ ꯌꯥꯎꯕ ꯐꯪꯉꯤꯁꯦ ꯁꯨꯗ ꯍꯟꯌꯥ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯈꯣꯡꯆꯠ ꯃꯌꯥꯝ ꯑꯃ ꯆꯠꯈ꯭ꯔꯦ ꯑꯆꯧꯕ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯔꯦꯁꯄꯣꯟꯁ ꯑꯝꯇ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁ ꯑꯝꯇ ꯂꯥꯛꯇꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯟꯗꯛꯀꯤꯁꯤꯗꯗꯤ ꯁꯣꯏꯗꯅ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕ꯭ꯔꯥ ꯀꯔꯝꯕ ꯀꯩꯅꯣ ꯊꯥꯖꯕꯗꯤ ꯂꯩ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅꯁꯨ ꯀꯟꯇꯧ ꯎꯁꯜꯂꯤ ꯍꯥꯏꯕꯗꯤ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯑꯗꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯁꯤꯅ ꯁꯤꯗꯤ ꯇꯥꯏꯅꯗꯤ ꯑꯃꯨꯛꯇꯪꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯂꯩ ꯌꯥꯝꯅ ꯉꯁꯥꯏꯗꯒꯤ ꯔꯦꯂꯤꯁꯤ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯇꯤꯗꯤꯡ ꯒ꯭ꯔꯥꯎꯟꯗꯒꯤ ꯊꯥꯕ ꯍꯧꯋꯤꯗꯅ ꯇꯤꯗꯤꯡ ꯒ꯭ꯔꯥꯎꯟꯗꯒꯤ ꯑꯗꯨꯃꯛ ꯌꯥꯎꯕꯤꯔꯛꯑꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯒꯤ ꯃꯔꯛꯇꯒꯤ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯑꯣꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯥꯗꯒꯤꯅꯦ ꯀꯩꯅꯣꯗꯒꯤ ꯍꯧꯔꯛꯑꯦ ꯀꯩꯅꯣꯗꯒꯤ ꯑꯃꯈꯣꯡꯗꯒꯤ ꯀꯩꯗꯧꯕ ꯂꯥꯛꯆꯕꯅꯦ ꯍꯥꯏꯇꯥꯔꯦ ꯂꯝꯊꯥꯕꯝꯗꯒꯤ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯌꯥꯝꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯕꯨ ꯏꯌꯥꯝꯕꯅ ꯃꯤꯃꯥꯟꯅꯗ꯭ꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯈꯣꯡꯆꯠꯁꯤ ꯁꯔꯨꯛ ꯌꯥꯗꯕ ꯌꯥꯗꯦꯅ ꯂꯥꯛꯄꯤꯔꯤꯕ ꯑꯗꯨꯕꯨ ꯉꯁꯤ ꯁꯤꯗꯩꯁꯤꯗ ꯂꯥꯛꯇꯕ ꯌꯨꯠ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯅꯤ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯈꯣꯏꯗꯗꯤ ꯏꯌꯥꯝꯕꯅ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯏꯁꯦ ꯁꯥꯔꯅ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪꯗꯤ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯌꯥꯎꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯕꯨꯗꯤ ꯂꯩꯕꯅꯤ ꯑꯗꯣ
ꯃꯤꯁꯨ ꯍꯥꯏꯕꯗꯤ ꯇꯉꯥꯏ ꯐꯗꯅ ꯊꯣꯛꯂꯛꯇꯕ ꯃꯤ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯌꯥꯔꯤ ꯃꯈꯩꯗꯤ ꯗꯣꯂꯥꯟ ꯃꯊꯛꯇꯨꯗ ꯑꯩꯈꯣꯏ ꯐꯝꯃ ꯌꯦꯡꯉ ꯂꯩꯕꯗꯣ ꯑꯗꯣ ꯊꯣꯛꯂꯒ ꯑꯝꯇꯪ ꯌꯥꯎꯃꯤꯟꯅꯔꯒꯗꯤ ꯅꯨꯡꯉꯥꯏꯅ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯛꯄꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯅꯣꯏ ꯁꯤ ꯆꯠꯂꯒ ꯅꯣꯏꯗ ꯌꯥꯎꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯑꯗꯣ ꯍꯥꯏꯖꯅ ꯑꯩꯈꯣꯏ ꯅꯝꯐꯨꯗ ꯂꯝꯕꯤꯁꯤꯗ ꯊꯧꯖꯤꯜꯂꯛꯄꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯝꯕ ꯑꯣꯏꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯌꯥꯎꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯍꯧꯔꯛꯇꯅ ꯑꯗꯩ ꯉꯁꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯂꯤꯁꯤꯡ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯆꯞ ꯆꯥꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯑꯒ ꯏꯪ ꯆꯤꯛꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯍꯟꯖꯤꯜꯂꯛꯄꯁꯨ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯍꯥꯏꯗꯅ ꯏꯁꯥꯁꯦ ꯂꯥꯛꯆꯕꯅꯤ ꯏꯃꯥ ꯍꯣꯏꯒꯤꯁꯦ ꯕꯤꯁꯦꯝꯄꯨꯔ ꯈꯣꯏꯁꯨ ꯃꯥꯟꯅ ꯑꯣꯏꯗꯣꯏꯔꯥ ꯑꯣ ꯏꯃꯥ ꯍꯣꯏꯒꯤ ꯂꯥꯛꯄꯤꯕꯗ ꯃꯤ ꯀꯌꯥꯃꯨꯛꯇꯤ ꯆꯥꯎꯔꯛꯄ ꯑꯩꯈꯣꯏꯁꯦ ꯃꯤ 350 ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯈꯨꯖꯨꯃꯥꯜ ꯈꯛꯀꯤ ꯑꯣꯏꯅ ꯏꯃꯥ ꯍꯣꯏ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟꯗꯒꯤ ꯊꯥꯕ ꯍꯧꯋꯤꯗꯅꯀꯣ ꯈꯣꯡꯆꯠꯁꯦ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟꯗꯒꯤ ꯑꯗꯨꯝ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟꯗ ꯊꯨꯡꯉꯒ ꯂꯥꯛꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯔꯛꯇ ꯂꯥꯛꯑꯒ ꯑꯗꯨꯝ ꯃꯔꯛꯇꯒꯤ ꯌꯥꯎꯁꯟꯕꯤꯔꯥ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯔꯤꯄꯣꯔꯠ ꯊꯝꯖꯕ ꯅꯪꯅꯕ ꯑꯗꯨꯝ ꯂꯥꯛꯆꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯃꯥ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯅ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯍꯥꯏꯗꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯁꯤꯟꯕꯤꯔꯤꯕ ꯈꯣꯡꯆꯠꯁꯦ ꯁꯤꯒꯤ ꯈꯣꯡꯆꯠꯁꯤ ꯌꯥꯎꯕ ꯃꯇꯝꯗ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯁꯤꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯗ ꯌꯥꯎꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯐꯥꯎꯕꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯗ ꯌꯥꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯈꯥ ꯇꯥꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯐꯨꯔꯨꯞ ꯃꯌꯥꯝ ꯑꯃ ꯈꯨꯟꯗꯥꯔꯒ ꯂꯩꯔꯤꯕꯁꯦ ꯂꯥꯜꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯦꯟꯗ꯭ꯔꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯑꯃꯗꯤ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯐꯠꯇꯕ ꯖꯥꯇꯤꯁꯦ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏ ꯇꯛꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯍꯣꯏ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯅ ꯂꯤꯁꯤꯡ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯍꯟꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯍꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯏꯍꯟꯅꯤꯡꯕ ꯀꯩꯒꯨꯝꯕ ꯈꯤꯇꯪꯁꯨ ꯍꯥꯏꯕꯗꯤ ꯉꯁꯤ ꯀꯣꯀꯣꯃꯤꯅ ꯁꯤꯜꯂꯤꯕ ꯈꯣꯡꯆꯠꯁꯤꯅ ꯂꯤꯁꯤꯡ ꯑꯣꯏꯔꯀꯥꯟꯗ ꯂꯧꯔꯛꯄ ꯋꯥꯔꯦꯞꯇ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯍꯧꯖꯤꯛꯃꯛꯇꯤ ꯃꯤꯇꯤꯡ ꯇꯧꯔꯤꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯅ ꯁꯨꯝ ꯄꯥꯝꯖꯕ ꯁꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯑꯒꯗꯤ ꯍꯥꯏꯕꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯕ ꯑꯄꯥꯝꯕꯒꯨꯝꯕꯗꯤ ꯂꯩꯕꯤ ꯂꯩꯖꯩ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯕꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯜꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ IDPꯁꯤꯡ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯐꯪꯗꯕꯀꯣ ꯃꯁꯤ IDPꯁꯤꯡꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯍꯟꯖꯤꯟꯍꯟꯕꯤꯌꯨ ꯂꯣꯏꯅꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯁꯦ ꯈꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯪꯖꯨ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯂꯥꯜꯁꯦ ꯈꯨꯗꯛꯇ ꯂꯦꯞꯍꯜꯂꯨ ꯍꯥꯏꯕ ꯄꯣꯠꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯏꯃꯥ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯅ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯍꯥꯏꯁꯤꯅ ꯂꯤꯁꯤꯡ ꯑꯣꯏꯔꯀꯥꯟꯗ ꯏꯔꯝꯗꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯛꯄꯁꯨ ꯑꯣꯏꯔꯁꯅꯨ ꯂꯣꯏꯅꯅ ꯉꯁꯤ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯞ ꯆꯥꯕ ꯑꯃ ꯂꯩꯔꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯁꯨ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ngasi lakpiriba si khongjat sida saru yabirise akhoi kai lam dagi don isagi ming hanam tang habi aigi ming irom rajendra singh vice chairman committee on protection of metai victims akhoi more dagini akhoi na ngasi phawbuda chahi ahum helak la phawbuda india government na sana duna ngasi phawbuda akhoi gi chang na ba tang bama khangan da base janing na ba phongdo poina ngasi 31st January sida Cocomi na sinba rally haibadi Manipur kan ba khongchat haibadi khongchat sida akhoi pumok sauk janing dura akhoi gi protest hongda ba jade akhoi yumda changan biu loinana sanari ba proxy war si khudak da loisan biu haibagi wakat tu da akhoi ngasi khongjang ngasi changchen ya ngajara do hujik lakpiri se ayam basu akhoi IDP ngata ona kano tor ga lae ado hujik lai riba akhoi gi Manipur gi situation da mayam so dum loina khangna ga lai ta adubo hujik ngasi coordinating committee on Manipur integrity ko committee silaga pangthoi ba Manipur kan ba khongchat da miyang apun ba selisa sisina akhoi gi pura puya ba isagi kholon hata de isagi mu ba sina masina siji madi lakpiya na ton ko ko ha ba kan kari mo adu akhoi na khanjari basile sini ngasi phawbuda khona chathare ba khongjang sida India government na mana happy dramina akhoi go ba royal justice to pibiu loinana Manipur government da amadi central government na IDP singa sanari ba mong sanabira no haibagi kholaw du da akhoi gi justice to pibiro haidon lawbani masi akhoi gi chap chana phangane haibagi di nate adubu adu natana akhoi gi lambi atai leraktrabana akhoi khongjang si changjin ba oi akhoi gi hujik lai ba maigai sida hadi akhoi ai gi yumda iramdam da hanjan natana di akhoi gi kaigumba atoba pambai laite habine adubu hujik se Manipur da su Manipur lenga laite bagi matang sida di kai mata kai mo thambini tasengna akhoi gi wakati PR government sisu tasengna di central government gi chap chaba role du lawdun laigre maram aduna government ama laibana di akhoi gi wakat phamse laigani khale maram dumangna
ꯑꯩꯈꯣꯏꯒꯤ ꯈꯨꯗꯛꯇ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯀꯟꯐꯥꯔꯝ ꯑꯣꯏꯕ ꯒꯕꯔꯟꯃꯦꯟ ꯑꯃ ꯂꯥꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯁꯨ ꯄꯥꯝꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯪꯖꯔꯛꯄ ꯃꯇꯝꯗ ꯉꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯀꯩꯅꯣꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯂꯥꯛꯏꯕ ꯈꯣꯡꯆꯠꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯧꯖꯤꯛ ꯀꯩꯅꯣꯗꯒꯤ ꯇꯤꯗꯤꯡ ꯒ꯭ꯔꯥꯎꯟꯗꯒꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯇꯤꯗꯤꯡ ꯒ꯭ꯔꯥꯎꯟꯗꯒꯤ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯣꯔꯦꯒꯤ IDPꯁꯤꯡꯁꯤ ꯀꯦꯝ 9ꯗ ꯂꯩꯖꯕꯅꯤ ꯈꯨꯗꯤꯡꯃꯛ ꯆꯨꯡꯁꯤꯟꯅꯔꯒ ꯂꯥꯛꯑꯒ ꯒꯥꯔꯤꯅ ꯕꯁꯅ ꯂꯥꯛꯄ ꯌꯥꯎꯏ ꯋꯤꯡꯒꯔꯅ ꯂꯥꯛꯄ ꯌꯥꯎꯏ ꯃꯗꯨ ꯈꯨꯗꯤꯡꯃꯛꯇꯨ ꯇꯤꯗꯤꯡ ꯒ꯭ꯔꯥꯎꯟꯗ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯗꯦꯁꯇꯤꯅꯦꯁꯟ ꯊꯥꯎ ꯒ꯭ꯔꯥꯎꯟꯁꯦ ꯌꯧꯅ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯅ ꯏꯁꯣꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯁꯨ ꯈꯪꯕꯤꯔꯛꯑꯒ ꯉꯁꯤꯒꯤ ꯍꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠꯁꯤꯅ ꯃꯄꯨꯡ ꯑꯣꯏꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠꯁꯤꯅ ꯂꯤꯁꯤꯡ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤꯁꯨ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯣꯄꯔ ꯒꯣꯔꯃꯦꯟ ꯑꯃ ꯂꯥꯛꯄꯁꯨ ꯑꯣꯏꯔꯁꯅꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ IDPꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯩꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯖꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯕꯒ ꯂꯣꯏꯅꯅ ꯂꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯍꯥꯏꯗꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯁꯤꯟꯕꯤꯔꯒ ꯆꯠꯂꯦ ꯑꯗꯣ ꯑꯍꯥꯟꯕꯃꯛꯇꯗ ꯈꯣꯡꯆꯠꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯄꯥꯔꯤ ꯇꯣꯃ ꯋꯥꯍꯦꯡꯕꯝ ꯑꯩꯒꯤ ꯂꯩꯐꯝꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯩꯅꯧꯗꯒꯤ ꯀꯩꯅꯧꯗꯒꯤ ꯂꯥꯛꯄꯤꯕꯅꯦꯕ ꯑꯗꯣ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯠꯀꯤ ꯃꯔꯛꯇ ꯑꯣꯏꯅ ꯂꯥꯛꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯂꯨꯆꯤꯡꯉꯒ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯂꯕꯀꯤ ꯑꯣꯏꯅ ꯂꯥꯛꯄꯤꯔꯤꯔꯥ ꯀꯃꯥꯏꯅ ꯑꯩꯁꯦ ꯀꯣꯀꯣꯃꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯂꯥꯛꯆꯕꯅꯦ ꯑꯩꯒꯤ ꯀꯣꯀꯣꯃꯤꯁꯤꯗ ꯌꯥꯎꯔꯤꯕ ꯐꯦꯃꯤꯂꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯁ ꯋꯤꯡꯒꯤ ꯇꯤꯝꯗ ꯑꯣꯏꯅ ꯌꯥꯎꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯅ ꯍꯧꯔꯝꯗꯥꯏꯗꯒꯤ ꯑꯗꯨꯝ ꯂꯥꯛꯄꯤꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯃꯐꯝꯁꯤꯐꯥꯎ ꯑꯗꯨꯝ ꯂꯥꯛꯆꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯣꯝꯒꯤ ꯀꯩꯅꯧꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯏꯁꯥꯅ ꯈꯪꯕꯤꯕꯗ ꯁꯨꯝ ꯀꯩꯅꯧꯒꯤ ꯁꯥꯏꯠꯇꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯂꯥꯛꯈꯤꯕ ꯑꯗꯨꯝ ꯎꯕꯤꯕ꯭ꯔꯥ ꯎꯏꯌꯦ ꯀꯩꯅꯧꯗꯒꯤ ꯑꯩ ꯏꯁꯥꯃꯛ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨ ꯑꯗꯨꯝ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯄꯥꯎ ꯐꯥꯎꯅꯔ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯔꯦꯂꯤ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯄꯨꯟꯅ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯧꯗꯒꯤꯁꯨ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯒꯤ ꯁ꯭ꯇꯨꯗꯦꯟ ꯋꯤꯡ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯆꯠꯂꯤꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠꯁꯤꯅ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯐꯤꯕꯝꯁꯤꯅ ꯌꯥꯝꯅ ꯆꯔꯥꯡꯅꯍꯜꯂ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁ꯭ꯇꯨꯗꯦꯟ ꯋꯤꯡ ꯑꯃ ꯑꯣꯏꯅ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤꯅ ꯀꯔꯝꯕ ꯁꯨꯝ ꯊꯥꯖꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯈꯣꯡꯊꯥꯡꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯒꯤ ꯁꯥꯏꯠꯇꯒꯤ ꯂꯧꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯁꯦ ꯏꯁꯥꯒꯤ ꯃꯣꯠꯇ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯉꯁꯥꯏꯗꯒꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯟꯚꯦꯅꯔ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯉꯥꯡꯕꯤꯔꯤꯀꯣ ꯐꯥꯔꯁꯂꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯇꯧꯖꯔꯤꯁꯤ IDPꯒꯤ ꯑꯣꯏꯕ IDPꯁꯤꯡꯒꯤ ꯑꯆꯧꯕ ꯇꯤꯝ ꯑꯃꯁꯨ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯦ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯂꯝꯗ ꯂꯩꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯏꯔꯝꯗ ꯂꯥꯟꯖꯦꯡꯅꯗꯨꯅ ꯂꯩꯕꯁꯤ ꯑꯣꯏꯐꯝ ꯊꯣꯛꯇꯕꯅꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯔꯝꯗ ꯍꯟꯖꯒꯦ ꯍꯥꯏꯕꯗꯨꯃꯁꯨ ꯌꯥꯎꯔꯦ ꯂꯣꯏꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃꯈꯛ ꯁꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯄꯣꯂꯤꯁꯤ ꯀꯌꯥ ꯑꯃꯈꯛ ꯆꯠꯊꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ ꯀꯌꯥ ꯑꯃꯈꯛ ꯊꯣꯛꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯁꯨ ꯂꯧꯈꯠꯆꯕꯅꯤ ꯂꯣꯏꯅꯅ ꯑꯆꯧꯕ ꯁꯥꯐꯨ ꯑꯃꯈꯛ ꯏꯟꯗꯤꯌా ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏꯅ ꯄꯤꯖꯕꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯅ IDPꯁꯤꯡꯁꯤꯗ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯍꯟꯖꯤꯟꯕꯁꯤꯅꯦꯕ ꯑꯩꯈꯣꯏ ꯐꯣꯀꯁꯇꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯁꯥꯟꯅꯕꯁꯤꯁꯨ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯇꯥꯔꯦ तसेंना यूथ अमोइना हुजिक्से अखोगी महिरोइसिंगदसु लाइक तमे तमफम खंगदबा हाइबा तारे मणिपुरसे हाना ममांगैदगी हौना करिगुम इराम लाकपा तारगदि महिरोइसिंगसे अदुमक रिप्रेजेंट तौरगा लैरे हाइबा तारे अदुना मणिपुरगी महिरोइ लुपसु म्याम लैबनिना यूथ अमो ओइना अखोगी हजिकी लैरिबा ngasiगी खोंगसेसिदा यावबा लाइबा यूथसिंग अदगी मणिपुरदा लैरिबा यूथसिंगसिदा करी वफमदि थंबिनि अइना होगलकलिबा महिरोइसिंग अमदि अखोगी मरुपसिंग यूथसिंग नहासिंगदा हाइजनिंगबसे अखोइना नहा अमा ओइना अखोइना रेस्पोंसिबिलिटी ओइना लौगदबसे अइना अइगी इबाग इरमदमसे हाना प्रायोरिटी ओइकान नेशनलिज्म की वखलोनसे अइगी इसा इसादा चेलकांदा अइना इरमदमगी नुक्सिबगी वखलोनसेना अइगी थमोइदा चेना थम्मा मतमदा थबक खुदिमा माइ पाकपा ngamgani हाइबसेमा थाजगी मरम अदुना नेशनलिज्म लोमदा अइना अइगी इबाग इरमदम असी काइबा यारो हाइबगी वखलोनसेमा थम्माकांदा खुदिमा चप चाबा रेस्पोंसिबिलिटी लौमिनसे हाइबदुमा थमजगे याम नुंगाइजरे ngasi अखोई कोकोमीगी स्टूडेंट विंगी हाइतारे अखोई मरुप थेंगनदना ngasiगी चलिबा खोंगचसिगी मतंगदा सुखि वरि साजरे अदुगा ngasimak कोकोमीने खनबिबो वखलोन हाइतारे IDP सिंगी मेनली मसिना फोकस तौरकांदा हेना मखोइबो मयुमदा हंजलनबगी खोंगथांगसे लौखलकवा मतमदा अखोगी इसोरनसु थौजानबिदना मखोइ खुदिमकि जुमाइ मयुमदा हंजनबा ngamba ओरसनु हाइबो फमसिगी लोइना थागर फोंदुक्से कोने लाक्सरिसे ngasiगी हामदा इमागी मिंग अमता हाइबि मिंगा लेफंगा आइदि मिंग मोनिका कवे हुइकप अवांग लकाइदगी हुइकप इमा होइगिसे अखोइ ngasi मणिपुर कनबा खोंगचसे सरुक याबा लाकपसिदा इमा होइ करी फौबि
ngasi akhoi Manipur Kanba Khongchat si lakpa matamda uriba miyam sidadi akhoi kanagumba amtana akhoida henjenba akhoi gi ngamkhai ajibu ngakpa ngamni habigi thajabado akhoi deloina mak leijai ado ima hoi ngasi gi khongchat se hawbadagi lakpibra natragana ima hoina lakpa matamda khongchat se chatpa hawramabra natragana mafam sida oina labra nata maraktagi yawbirakra akhoi na lakpa matamda hawramdri chatkadawgi akhoi sem sadra leirame adudaida akhoi pulamna dum makoktage dum lakminare haibtare lakminare ko makoktage yam nungaijare ima hoina ngasi gi khongchat sida yawu matamda ima hoida hadi ingjepa porokpa yai hena phawri ko adu tawdabu ngasi gi khongchat sina ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯄꯨꯔꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤꯅ ꯁꯤꯒꯨꯝꯕ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯀꯔꯝꯕ ꯊꯥꯖꯕꯗꯤ ꯂꯩꯕꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯤꯅ ꯑꯩꯈꯣꯏꯅ ꯄꯨꯔꯛꯀꯗꯕꯁꯦ IDPD ꯂꯩꯔꯤꯕ ꯖꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯜꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯆꯦꯠꯄ ꯊꯥꯖꯕꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯉꯁꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯩꯈꯣꯏ ꯆꯠꯂꯤꯕꯅꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥꯒꯤ ꯊꯥꯖꯕꯁꯤꯁꯨ ꯉꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕꯒꯤ ꯈꯣꯜꯂꯥꯎꯁꯤꯅ IDPꯁꯤꯡ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯃꯌꯥꯝꯁꯤꯁꯨ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯅꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃꯁꯨ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕ ꯏꯪ ꯆꯤꯛꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯝꯖꯔꯤ ꯀꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯅ ꯁꯤꯟꯕꯤꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯈꯣꯡꯆꯠꯁꯦ ꯁꯤꯗꯩꯁꯤꯗ ꯏꯃꯥ ꯍꯣꯏ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯤꯔꯤ ꯏꯃꯥ ꯍꯣꯏꯁꯦ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯤꯔꯤꯁꯦ ꯑꯈꯥꯝꯗꯒꯤ ꯑꯈꯥꯝꯗꯒꯤꯀꯣ ꯑꯗꯣ ꯏꯃꯥ ꯍꯣꯏꯅ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯤꯔꯤꯁꯦ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯃꯤꯐꯝꯁꯦ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯤꯗ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯑꯩꯈꯣꯏ ꯁꯔꯨꯛ ꯂꯥꯛꯄꯁꯤꯗ ꯂꯥꯛꯄꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯨ ꯃꯌꯥꯝꯅ ꯀꯩꯅꯣꯒꯤ ꯃꯤꯇꯤꯡꯁꯦ ꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤ ꯑꯃꯨꯛꯇꯣꯏꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝꯁꯤꯒꯤ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯖꯒꯦꯅ ꯑꯩꯈꯣꯏꯁꯦ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯇꯧꯔꯤꯕ ꯃꯤꯐꯝꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯉꯁꯤꯒꯤ ꯄꯨꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯌꯥꯝꯁꯤ ꯌꯥꯝꯕꯅꯤꯅ ꯉꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯊꯣꯛꯏꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯌꯥꯝꯁꯦ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯤꯕꯗꯤ ꯏꯃꯥ ꯍꯣꯏꯗ ꯂꯩꯕꯤꯕ꯭ꯔꯥ ꯂꯩꯖꯩ ꯃꯌꯥꯝꯅ ꯄꯨꯟꯕ ꯃꯌꯥꯝꯁꯤꯅ ꯄꯨꯂꯞ ꯄꯨꯟꯅꯀꯣ ꯃꯌꯥꯝꯁꯤꯒꯤ ꯑꯃꯨꯛꯇꯪ ꯇꯧꯃꯤꯟꯅꯔꯗꯤ ꯑꯗꯨꯝ ꯏꯃꯥ ꯍꯣꯏꯒꯤ ꯄꯨꯟꯅ ꯒꯥꯔꯤ ꯀꯌꯥꯃꯨꯛꯇꯤ ꯂꯥꯛꯄꯤꯒꯦ ꯑꯩꯈꯣꯏꯒꯤ ꯑꯈꯥꯝꯗꯒꯤ ꯑꯣꯏꯅ ꯑꯈꯥꯝꯒꯤꯗꯤ ꯑꯩꯈꯣꯏ ꯒꯥꯔꯤ 3 ꯂꯥꯛꯑꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯍꯣꯏ ꯊꯦꯡꯅꯗꯅ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯃꯌꯥꯝꯒꯤ ꯈꯣꯡꯆꯠꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝ ꯏꯃꯥ ꯍꯣꯏꯒꯤ ꯄꯥꯎꯗꯝ ꯇꯥꯖꯔꯦ ꯏꯃꯥ ꯍꯣꯏꯕꯨ ꯊꯥꯒꯠꯆꯔꯤ